mayam pun mukpu sanjisar mana taram noksari. Movie story Manipuri ngasi mukpu dun laksari ba film sigi maming Sherlock Holmes, A Game of Shadows. Haibadi Sherlock Holmes ki second part ni. First part ki video di aina mamanga thagat chakrawani. Kanagumani yengbi da ba yauragadi video ki description da link hapsaram game atu changla yengbiu haibu wafam thamjari. Film si 2011 da release tawkhiba action adventure mystery category oiba Hollywood movie mani. Movies ne phangkhiba rating singdi IMDb da 10 manung da 7.4 gi rating phangi. Rotten Tomatoes da 59% gi fresh oi. Metacritic da 57% gi score tawi. Google users na 81% gi like piraba film mani. Film si director Guy Ritchie, producer na Joel Silver amadi Lionel Wigram oi. Movies ki wari asi maming lereba iba mo oriba Arthur Conan Doyle na 1887 de iramba Sherlock Holmes haiba novel adudagi Michelle Mulroney amadi Kieran Mulroney ani na muk sendok semjin tawrga itholaga film oina nam thokpani. Movies number sangki senpam na US dollar million chama kun manga sangki hairi aduga films na tanki box office collection ki senpam na dollar million chama ga ni phum do hena tan kre hairi. Maroi ba saktam langli basingdi films ki main protagonist Sherlock Holmes ki saktam da Robert Downey Jr. mayam na Iron Man harga hen khangnari ba maming lere ba actor asini. Dr. John Watson ki saktam da Jude Law, Irene Adler ki saktam da Rachel McAdams, Mary Morstein ki saktam da Kelly Reilly, Sherlock Holmes ki mayam boy riba Mycroft Holmes ki saktam langli ba Stephen Fry, Madam Simja Heron ki saktam da Numi Rapace. Aduga films ki main villain Professor James Moriarty ki saktam da Jared Harris. Pare mayam ai huzik films ki wari li ba huzarage aina haiba swai ki balan ki bamdi si thawio matam ne mayam tangak piu haiba wafam thamjari mayam da wafam matang sengdok charamge handaki video asimadi yamna sangna explain tawjarroi khara samjilage explain tawjage masigi damakta mayam na ngak pigani films ki ahuba sinmakta da ulibasi 1891 gi matamni haibadi mayam na mamang da wari khangbi khraba Sherlock Holmes part 1 gi wari gi hek makhata thar pasaruni hauzik ulali wasi Dr. Watson ni typewriter amasi na duna magi wafam khari idun lairi mangna hairi France amadi Germany leibak si manung do ungkhatnare matam kharagi manung da amana amada bomb thadana duna yamna shawruba lansing soidana tholgani masina maram oiduna world war ama ohelakpa yabagi akiba leire haiba wafam sing phongdok tuna iri. Hello friends, anuba iPhone nama paiba pamdaba mibu kana lerongani tawudawa iPhone nama gi mamana si lakh ki mathakta pikre adu ngasidi tanglaba iPhone boirabasu leiba ngamnana ba pambai maina pudun laksari madudi online de games hana biraga paisa talaga leibigadabani aduna leijare billbet.com haiba mafam sta sangbiraga casino games sing hana biraga masing yamlaba paisa sing tanbe yari marup sing games hana ba pamdaba mi masing yamna leiramloi adubu kana dabada matam mangdaba games sing hana bidun leigadabagi sarupudi billbet.com da sangsin biraga domgi apama makhalgi games sing hana biduna amlaba paisa sing tanbiduna domna pambiriwa pochai sing leiba ngam boibiu Billbet haibse India gi ona nauna tholliba online game amadi chawrba jackpot sing mai pakpi khudong chaba piriba mafam amani suknagi nong makhakta da game sanariba miyo mabu jackpot phone bangam liba mafam amani Billbet haibasi adoma tawbigadawsi aigi description da pithok chariba billbet.com gi links da sangsin biro ado rabadi lupa lising ama phawbagi bonus ki senpham phangba yari bani asumna register tawsilaba matungda 108 phawbagi free da spin tawba yari haibadi chamaga ni palak free da spin tawduna paisa tanba yabagi khudong chaba su piri Marabasina ina hanjin mayam da haijari basini adomna pambiri ba iPhone leiba ngamna na bagi damakta aigi description da pithok chariba link amadi comment box da pin tawduna hapliwa billbet.com gi website as da sangbiraga register tawshin biduna game sing sana biduna paisa sing tan ba hubiro haiba wafam thamjari mathangi sindana Irene Adler haribi nupi simulale mangna karigumba box ama paiduna lagli aduga Sherlock Holmes su magi sakta masi losilaga haibadi atoppa miyo magi saklo lawraga Adler na tawriba thawung sing asibo lot ni yengbaga loina na mana saliba mafam khudimta matungina dun lagli Mamangi Sherlock Holmes part 1 gi wari da mayam da khangbikhre Irene Adler haribi nupi si Professor Moriarty ko nupa adu gi thabak tawribani mangonda upai leitaba ama leibadagi manga suma tawribani kariguma thabak asi mana tawdaba tarabadi Professor Moriarty haribi nupasna Sherlock Holmes bu soidan hatchigani masi ohendana bagi damakta Adler na Moriarty haribi nupasi gi thabak tawdun leiribani Sherlock su Adler gi manakta sanchilakre aduga hanglai nang ba parcel atu kanada pige doribano madugi maramda khangningi haidana asumna saklon honglaga tholpasi ubuda Adler asi su yam ngaklami aduga hairei horen numidang waram gi dinner madai khoi ni pulasi aduga masi maramda wari sanarasi haidana aduga Sherlock na mabu singsinduna hairei pungkhai amarom dagi mioi ohumna nangi na tungi na duna leiribasi nang khangdabra masdagi Adler na lambi singduna Sherlock bu puduna nakalamata senthorle tawudu makhoi mamanga nupa amada thatkre aduga tunglomdana nupa ahum amasu sangsilakli Adler na hairei masidi aigi tunginari banate makhoi na ibu ngaksen biribani wafamsna takpudi mafamsta leiribasing asisu Professor Moriarty gi damakta thabak tawba mioi ngakto oiramle Adler na makatarai ngasidi maga igasi dinner gi date amalai aduna nakhoi mayam na magi mamai si amna kana thugai binu hairam laga mafamsta gi sakre hojek mioi singsna mabu thit pa hokre
ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯈ꯭ꯔꯦ ꯁꯔꯂꯣꯛ ꯍꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯂꯧꯁꯤꯡ ꯑꯁꯤ ꯑꯉꯛꯄꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯨꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯃꯥꯡꯖꯧꯅꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯚꯤꯖꯟ ꯑꯃ ꯎꯊꯣꯛꯂꯦ ꯑꯗꯨꯒ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯥꯟꯅꯅ ꯀꯥꯜꯀꯨꯂꯦꯁꯟ ꯑꯃ ꯇꯧꯊꯣꯛꯂꯦ ꯑꯁꯨꯝꯅ ꯃꯥꯡꯖꯧꯅꯅ ꯚꯤꯖꯟ ꯑꯃ ꯎꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯍꯥꯛꯅ ꯐꯨꯊꯈꯤꯔꯝꯃꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯂꯤꯗꯔꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯛꯏ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯁꯤ ꯃꯥꯅ ꯂꯧꯔꯒ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯂꯪꯊꯣꯛꯈ꯭ꯔꯒ ꯃꯔꯨ ꯌꯥꯎꯗ꯭ꯔꯕ ꯅꯣꯡꯃꯩ ꯑꯁꯤ ꯑꯣꯏꯅ ꯄꯤꯁꯤꯜꯂꯝꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯅꯨꯄꯥ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯦꯗꯂꯔꯅ ꯑꯣꯛꯁꯟ ꯇꯧꯐꯝ ꯑꯃꯗ ꯂꯥꯛꯂꯦ ꯍꯥꯏꯕꯗꯤ ꯅꯤꯂꯥꯝ ꯂꯥꯎꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯍꯣꯞ ꯃꯤꯟꯁꯇꯜ ꯀꯧꯕ ꯗꯥꯛꯇꯔ ꯑꯃꯒ ꯎꯅꯔꯦ ꯉꯁꯥꯏ ꯑꯦꯗꯂꯔꯅ ꯄꯨꯔꯛꯈꯤꯕ ꯄꯥꯔꯁꯦꯜ ꯑꯁꯤ ꯗꯥꯛꯇꯔ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯗꯥꯛꯇꯔ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯆꯤꯊꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯦꯗꯂꯔꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯆꯤꯊꯤ ꯑꯁꯤꯕꯨ ꯏꯔꯝꯂꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯆꯤꯊꯤ ꯑꯁꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯝꯈꯤꯕꯅꯤ ꯃꯁꯤꯕꯨ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯐꯝꯗ ꯌꯧꯍꯟꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯦꯗꯂꯔꯅ ꯍꯧꯖꯤꯛꯇ ꯄꯤꯔꯛꯈꯤꯕ ꯕꯣꯛꯁ ꯑꯁꯤꯕꯨ ꯃꯥꯅ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯁꯔꯂꯣꯛ ꯍꯣꯝꯅ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯌꯣꯠꯀꯤ ꯁ꯭ꯄ꯭ꯔꯤꯡ ꯑꯣꯏꯔꯤꯕ ꯕꯇꯟ ꯑꯁꯤꯕꯨ ꯊꯤꯡꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯕꯣꯛꯁ ꯑꯁꯤꯒꯤ ꯋꯦꯠ ꯑꯁꯤ ꯑꯩꯅ ꯉꯁꯥꯏ ꯄꯥꯏꯕꯗ ꯈꯪꯉꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯌꯥꯎꯔꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯕꯣꯝ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯕꯣꯛꯁ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤꯗ ꯄꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯦꯗꯂꯔꯗ ꯊꯥꯔꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯅꯨꯡ ꯑꯁꯤꯗ ꯄꯩꯁꯥ ꯌꯥꯎꯔꯝꯕꯒꯤ ꯃꯍꯨꯠꯇ ꯕꯣꯝ ꯑꯣꯏꯅ ꯌꯥꯎꯔꯝꯂꯦ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯦꯗꯂꯔꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯩ ꯇꯟꯖꯥꯁꯤꯗ ꯁꯔꯂꯣꯛꯅ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤꯅ ꯄꯤꯔꯛꯈꯤꯕ ꯆꯤꯊꯤ ꯑꯁꯤ ꯃꯥꯅ ꯑꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯗꯤꯅꯔ ꯑꯃꯗ ꯎꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯗꯂꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯣꯛꯁꯟ ꯂꯥꯎꯐꯝ ꯑꯁꯤꯗ ꯁꯔꯂꯣꯛꯅ ꯄꯔꯗꯥꯗ ꯃꯩ ꯁꯨꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯆꯥꯛꯈꯠꯂꯛꯂꯤꯕꯁꯤ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯄꯥꯈꯠꯅꯗꯨꯅ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯥꯝꯅ ꯂꯤꯔꯕ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯕꯣꯝ ꯑꯁꯤ ꯍꯥꯞꯆꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯗꯥꯛꯇꯔ ꯍꯣꯞ ꯃꯤꯟꯁꯇꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯂꯦ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯗꯥꯛꯇꯔ ꯑꯁꯤꯕꯨ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇꯦ ꯃꯥꯅ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯥꯛꯇꯔ ꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯩꯔꯝꯂꯤꯕꯁꯤ ꯁꯤꯔꯒ ꯂꯩꯔꯝꯕ ꯑꯣꯏꯔꯝꯂꯦ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯗꯥꯛꯇꯔ ꯅꯨꯄꯥ ꯑꯁꯤ ꯄꯣꯏꯖꯟ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯂꯝꯂꯦ ꯍꯧꯖꯤꯛ ꯁꯔꯂꯣꯛꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯗꯂꯔꯅ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯎꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯔꯂꯣꯛ ꯍꯣꯝꯒꯤ ꯐꯥꯔꯁꯠ ꯄꯥꯔꯠꯇꯒꯤ ꯃꯁꯛ ꯎꯍꯟꯕ ꯇꯧꯗꯅ ꯂꯥꯛꯈꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯎꯠꯊꯣꯛꯂꯦ ꯃꯥꯅ ꯊꯣꯛꯂꯛꯇꯨꯅ ꯑꯦꯗꯂꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯦꯗꯂꯔꯅ ꯇꯝꯂꯤ ꯗꯥꯛꯇꯔ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨ ꯁꯔꯂꯣꯛ ꯍꯣꯝꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯣꯔꯤꯌꯥꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯆꯈ꯭ꯔꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯨꯅꯨ ꯍꯥꯏꯔꯛꯂꯦ ꯍꯧꯖꯤꯛ ꯑꯦꯗꯂꯔꯒꯤ ꯆꯔꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯦ ꯃꯇꯨꯡꯗ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯨꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯃꯥꯅ ꯊꯛꯈ꯭ꯔꯤꯕ ꯆꯥ ꯑꯗꯨꯗ ꯍꯨ ꯍꯥꯞꯆꯤꯜꯂꯕꯅꯤ ꯑꯁꯨꯝꯅ ꯍꯨ ꯌꯥꯎꯔꯕ ꯆꯥ ꯊꯛꯂꯨꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯗꯤꯅꯔ ꯑꯃꯗ ꯄꯨꯟꯁꯤ ꯍꯥꯏꯅꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯔꯂꯣꯛ ꯍꯣꯝꯅ ꯑꯦꯗꯂꯔꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯑꯦꯗꯂꯔꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯔꯂꯣꯛꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛ ꯂꯥꯛꯇꯕꯗꯒꯤ ꯁꯔꯂꯣꯛꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯆꯥꯗꯨꯅ ꯂꯩꯔꯦ ꯃꯊꯪꯁꯤꯟꯗꯅ ꯗꯥꯛꯇꯔ ꯋꯥꯠꯁꯟꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯁꯔꯂꯣꯛ ꯍꯣꯝꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯝꯕ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯑꯣꯏꯔꯦ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤ ꯖꯪꯒꯜꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯅꯨꯡ ꯑꯁꯤꯗ ꯎ ꯋꯥ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯎꯆꯦꯛ ꯎꯌꯥ ꯀꯌా ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯎꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔꯂꯣꯛꯄꯨ ꯀꯧꯕ ꯃꯇꯝꯗ ꯁꯔꯂꯣꯛꯀꯤ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯃꯁꯛꯇꯤ ꯎꯕ ꯐꯪꯗꯦ ꯑꯗꯨꯒꯗꯤ ꯁꯔꯂꯣꯛꯅ ꯇꯧꯔꯤꯕꯁꯤ ꯀꯦꯃꯣꯐ꯭ꯂꯦꯖꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯃꯁꯛ ꯎꯍꯟꯗꯅ ꯊꯝꯕ ꯑꯣꯏꯔꯝꯂꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯁꯛꯁꯤꯡ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯥꯏꯗꯤꯌꯥꯁꯤꯡ ꯊꯥꯗꯗꯨꯅ ꯂꯩꯕꯅꯤ ꯑꯅꯧꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯤꯡ ꯇꯧꯕ ꯑꯁꯤꯅꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤ ꯋꯥꯠꯁꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯍꯨꯏꯁꯤ ꯑꯁꯤꯕꯒꯨꯝ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗ ꯃꯥꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤ ꯄꯤꯖꯔꯨꯕꯗꯒꯤ ꯍꯨꯏꯁꯤꯒꯤ ꯐꯤꯕꯝ ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯕꯨ ꯁꯔꯂꯣꯛꯅꯗꯤ ꯊꯧꯁꯥꯕ ꯇꯧꯗꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯃ ꯄꯥꯡꯊꯣꯛꯄꯅꯤ ꯃꯇꯨꯡꯗ ꯍꯤꯗꯥꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯍꯨꯏꯁꯤꯗ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗꯗꯤ ꯑꯁꯤꯕꯒꯨꯝ ꯂꯩꯔꯝꯂꯤꯕ ꯍꯨꯏꯁꯤ ꯈꯪꯍꯧ ꯍꯧꯒꯠꯂꯛꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯋꯥꯠꯁꯟ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛꯅꯣ ꯃꯗꯨꯗꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯁꯥꯁꯤꯡꯒꯤ ꯁ꯭ꯇꯦꯃꯤꯅꯥ ꯍꯦꯟꯒꯠꯍꯜꯂꯤꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ ꯍꯟꯗꯛꯇ ꯑꯩꯅ ꯁꯦꯝꯒꯠꯇꯨꯅ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯂꯨꯍꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪꯅꯗꯤ ꯃꯁꯤ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯃꯁꯤ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯁꯤ ꯄꯤꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯃꯥꯒꯤ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯔꯝꯗ ꯊꯤꯒꯠꯈꯤꯕꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯀꯥꯜꯀꯨꯂꯦꯁꯟꯁꯤꯡ ꯇꯧꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯐꯪꯂꯦ ꯃꯐꯝ ꯑꯁꯤꯗ ꯂꯪ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯄꯥꯏꯗꯔ ꯋꯦꯕꯀꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯈꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯕꯗ ꯗꯥꯛꯇꯔ ꯋꯥꯠꯁꯟꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ
ꯑꯗꯨꯒ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯄ꯭ꯔꯣꯐꯦꯁꯔ ꯖꯦꯝꯁ ꯃꯣꯔꯤꯌꯥꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯌꯥꯝꯅꯁꯨ ꯇꯝꯊꯤꯕ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯥꯏꯟꯗꯁꯨ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯑꯃꯒꯤ ꯕꯣꯛꯁꯤꯡꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯁꯔꯂꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯋꯥꯠꯁꯟꯅꯗꯤ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯃꯥꯅꯁꯨ ꯎꯕ ꯐꯪꯂꯤ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯃꯣꯔꯤꯌꯥꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯍꯌꯦꯡ ꯑꯁꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯕꯦꯆꯂꯔ ꯄꯥꯔꯇꯤ ꯑꯃꯗ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯄꯥꯔꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯀ꯭ꯔꯣꯕ ꯍꯣꯜꯝꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯦꯡꯅꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯥꯏꯀ꯭ꯔꯣꯕ ꯍꯣꯜꯝꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯔꯂꯣꯛ ꯍꯣꯝꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯟ ꯊꯣꯛꯂꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯃꯇꯝ ꯆꯥꯅ ꯊꯤꯡꯍꯧꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯗꯨ ꯂꯥꯛꯂꯒꯅꯤ ꯍꯧꯖꯤꯛ ꯁꯔꯂꯣꯛ ꯍꯣꯝꯅ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯃꯥꯒ ꯊꯦꯡꯅꯔꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯦꯗꯥꯝ ꯁꯤꯝꯖꯥ ꯍꯦꯔꯣꯟ ꯍꯥꯏꯅ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯐꯣꯔꯆꯨꯟ ꯇꯦꯂꯔ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯥꯏꯔꯒꯅ ꯃꯥꯏꯕꯤ ꯈꯨꯕꯥꯛ ꯃꯍꯤ ꯌꯦꯡꯗꯨꯅ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯊꯧꯗꯣꯛꯁꯤꯡ ꯍꯥꯏꯕ ꯉꯝꯕꯤ ꯑꯗꯨꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯖ꯭ꯋꯥꯔꯆꯦ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤ ꯑꯃꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯍꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯨꯅ ꯆꯠꯄꯤ ꯖꯤꯞꯁꯤꯁ ꯀꯥꯡꯕꯨꯒꯤ ꯅꯨꯄꯤ ꯑꯃꯅꯤ ꯁꯔꯂꯣꯛ ꯍꯣꯝꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯦꯗꯂꯔꯗꯒꯤ ꯃꯥꯅ ꯂꯧꯍꯧꯕ ꯆꯤꯊꯤ ꯑꯗꯨ ꯃꯁꯤꯒꯤ ꯁꯤꯝꯖꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯗ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕ ꯆꯤꯊꯤꯅꯤ ꯁꯤꯝꯖꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯤꯡ ꯑꯁꯤ ꯔꯦꯅꯦ ꯍꯥꯏꯅ ꯀꯧꯏ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯔꯦꯅꯦꯅ ꯄꯤꯔꯛꯈꯤꯕ ꯆꯤꯊꯤ ꯑꯁꯤ ꯃꯆꯥꯅꯨꯄꯤꯗ ꯎꯠꯂꯦ ꯁꯤꯝꯖꯥꯅ ꯃꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯌꯥꯝꯕꯒꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯇꯨꯅ ꯌꯥꯎꯔꯤꯕꯁꯤꯁꯨ ꯎꯔꯦ ꯑꯗꯨꯒ ꯋꯥꯍꯩꯅ ꯏꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯥꯟꯗꯝ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯐꯪꯕ ꯉꯝꯖꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯆꯞ ꯆꯥꯕ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯇꯟꯖꯥꯁꯤꯗ ꯁꯔꯂꯣꯛꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯆꯤꯊꯤꯗ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯄꯥꯟꯗꯝ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯁꯤꯝꯖꯥꯅꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯄ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪ ꯊꯣꯛꯈꯤꯅꯕ ꯃꯇꯝ ꯌꯧꯔꯦ ꯑꯇꯣꯞꯄ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯔꯛꯂꯦ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯃꯍꯥꯛ ꯑꯁꯦ ꯑꯦꯀ꯭ꯔꯣꯕꯦꯠꯀꯤ ꯑꯣꯏꯕ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯁꯔꯤꯠ ꯁꯔꯥꯠ ꯐꯨꯅ ꯆꯩꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯐꯝꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯃꯥꯒꯤ ꯋꯥꯀꯤꯡ ꯁ꯭ꯇꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯃꯈꯥꯗ ꯆꯤꯡꯊꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯦ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯝꯖꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯔꯂꯣꯛꯅ ꯁꯤꯝꯖꯥꯕꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯗꯥꯛꯇꯔ ꯋꯥꯠꯁꯟꯁꯨ ꯖꯨꯋꯥꯔ ꯁꯥꯟꯅꯐꯝꯗ ꯂꯩꯔꯤꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯋꯥꯠꯁꯟꯒꯁꯨ ꯄꯩꯁꯥ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯛꯂꯦ ꯑꯁꯨꯝꯅ ꯐꯨꯅꯕꯁꯤꯗ ꯋꯥꯠꯁꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯣꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯔꯂꯣꯛꯀ ꯅꯨꯄꯥ ꯑꯁꯤꯒꯁꯨ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯤ ꯑꯁꯨꯝꯅ ꯐꯨꯅꯕꯁꯤꯗ ꯁꯔꯂꯣꯛꯀꯤ ꯃꯃꯥꯏꯗꯁꯨ ꯁꯣꯛꯂꯦ ꯑꯗꯨꯕꯨ ꯁꯤꯝꯖꯥꯕꯨꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯃꯥꯅ ꯀꯟꯕꯤꯕ ꯉꯝꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯤꯝꯖꯥ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ ꯁꯔꯂꯣꯛꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯒꯤ ꯁꯤꯝꯖꯥ ꯑꯁꯤ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯪꯕ ꯉꯝꯗꯅ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯁꯣꯛꯂꯕ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯑꯁꯤꯕꯨ ꯃꯥꯒꯤ ꯂꯨꯍꯣꯡꯐꯝꯗ ꯄꯨꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯐꯝꯗ ꯌꯧꯁꯤꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯀꯥꯏꯔꯤꯕꯅꯤ ꯐꯤꯕꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯐꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯔꯔꯦ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗ ꯐꯤꯂꯝꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯒ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯦꯔꯤꯅꯁꯨ ꯉꯛꯄ ꯐꯥꯎꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯂꯨꯍꯣꯡꯐꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯦꯕꯥꯁꯇꯤꯌꯥꯟ ꯃꯣꯔꯦꯟ ꯍꯥꯏꯅ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯒꯤ ꯑꯆꯥꯟꯕ ꯈꯣꯡꯕꯨꯔꯣꯏ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯅ ꯅꯪꯕꯨ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯁꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯂꯣꯛ ꯍꯣꯝꯅ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒ ꯎꯅꯕ ꯐꯪꯂꯦ ꯍꯧꯖꯤꯛ ꯃꯣꯔꯤꯌꯥꯔꯇꯤꯅ ꯍꯪꯂꯛꯏ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯀꯝꯗꯧꯕꯒꯦ ꯍꯥꯏꯗꯨꯅ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯂꯣꯏꯅꯕꯁꯨ ꯇꯣꯛꯈ꯭ꯔꯦ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯦꯁꯀꯤ ꯊꯕꯛꯁꯤꯡ ꯆꯠꯄꯗ ꯃꯥꯗꯤ ꯑꯩꯒ ꯂꯣꯏꯅꯔꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯉꯣꯟꯗ ꯃꯔꯥꯜ ꯁꯤꯕꯤꯒꯅꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯃꯣꯔꯤꯌꯥꯔꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯗ ꯅꯪꯅ ꯑꯌꯦꯠꯄ ꯄꯤꯔꯤꯕꯁꯤ ꯇꯣꯛꯎ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄꯁꯤ ꯇꯣꯛꯂꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯇꯧꯕꯇꯕꯨ ꯁꯔꯂꯣꯛ ꯍꯣꯝꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯦꯗꯂꯔꯅ ꯄꯥꯏꯔꯝꯕ ꯔꯨꯃꯥꯟ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯔꯨꯃꯥꯟ ꯑꯁꯤꯗ ꯏ ꯈꯔꯁꯨ ꯇꯩꯔꯤ ꯃꯣꯔꯤꯌꯥꯔꯇꯤꯅ ꯍꯥꯏꯔꯛꯏ ꯑꯦꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇ꯭ꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗ ꯁꯔꯂꯣꯛ ꯍꯣꯝꯁꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯑꯗꯨꯒ ꯃꯣꯔꯤꯌꯥꯔꯇꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯟꯗꯛꯇ ꯂꯨꯍꯣꯡꯂꯤꯕ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯊꯥꯅꯅꯕ ꯁꯦꯝ ꯁꯥꯔꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯤ ꯃꯊꯛꯇꯁꯨ ꯃꯥꯅ ꯑꯦꯇꯦꯛ ꯆꯠꯊꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯑꯦꯗꯂꯔꯕꯨ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒ ꯃꯦꯔꯤꯒꯁꯤ ꯍꯅꯤꯃꯨꯟ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯑꯃꯗ ꯀꯥꯈꯠꯂꯛꯂꯦ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯤ ꯇꯧꯕꯇꯕꯨ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯒꯤ ꯀꯥꯡꯕꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ
ꯑꯗꯨꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯐꯝꯁꯤꯗ ꯁꯔꯂꯣꯛ ꯍꯣꯝꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯋꯥꯠꯁꯟ ꯑꯃꯗꯤ ꯃꯦꯔꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯃꯦꯔꯤ ꯌꯥꯎꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛ ꯍꯣꯝꯅ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯊꯣꯡ ꯑꯃꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯦꯔꯤ ꯑꯁꯤ ꯃꯈꯥꯗ ꯏꯟꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯦꯔꯤꯕꯨ ꯃꯈꯥꯗ ꯏꯟꯊꯈꯤꯕꯁꯤꯗ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯔꯂꯣꯛ ꯍꯣꯝꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯅꯤ ꯊꯣꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯔꯤꯕ ꯃꯥꯏꯀ꯭ꯔꯣꯞꯁꯄꯨ ꯍꯤ ꯑꯃꯗ ꯂꯩꯍꯟꯗꯨꯅ ꯃꯦꯔꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯦꯔꯤꯕꯨ ꯁꯔꯂꯣꯛ ꯍꯣꯝꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯃꯥꯏꯀ꯭ꯔꯣꯞꯁꯅ ꯀꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯁꯔꯂꯣꯛꯅ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯔꯤꯌꯥꯔꯇꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯐꯦꯜ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯀꯌꯥ ꯌꯥꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯌꯥꯎꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯤ ꯁꯔꯂꯣꯛ ꯍꯣꯝꯅ ꯂꯥꯛꯂꯤꯕꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯕꯤ ꯁꯤꯝꯖꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯤꯝꯖꯥꯒꯤ ꯂꯩꯐꯝ ꯑꯁꯤ ꯇꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛ ꯍꯣꯝꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯌꯥꯝꯕ ꯔꯦꯅꯦꯒꯤ ꯄꯥꯎ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯁꯤꯝꯖꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯦ ꯍꯧꯖꯤꯛ ꯁꯤꯝꯖꯥꯅ ꯍꯪꯂꯤ ꯑꯩꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯃꯁꯤꯗ ꯁꯔꯂꯣꯛ ꯍꯣꯝꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯇꯧꯔꯛꯀꯗꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯅꯪꯉꯣꯟꯗ ꯆꯤꯊꯤ ꯏꯗꯨꯅ ꯍꯥꯏꯗꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯆꯤꯡꯅꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁꯤꯝꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇꯦ ꯍꯧꯈ꯭ꯔꯕ ꯆꯍꯤ ꯑꯃꯔꯣꯝꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯥꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯇꯧꯔꯛꯂꯣꯏ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯗꯒꯤ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝꯗ ꯅꯪꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯌꯧꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯅꯪ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯅꯌꯥꯝꯕ ꯔꯦꯅꯦꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯍꯥꯛꯕꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯝꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯍꯥꯏꯕꯕꯨ ꯗ꯭ꯔꯣꯌꯤꯡ ꯈꯔꯗꯤ ꯄꯤꯔꯛꯈꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯗ꯭ꯔꯣꯌꯤꯡ ꯄꯦꯄꯔꯁꯤꯡ ꯑꯁꯤ ꯁꯔꯂꯣꯛꯇ ꯄꯤꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯛꯂꯦ ꯍꯧꯖꯤꯛ ꯗ꯭ꯔꯣꯌꯤꯡꯁꯤꯡꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯁꯤ ꯀꯔꯝꯕ ꯃꯐꯝꯒꯤ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁꯇ ꯅꯝꯕꯅꯣ ꯍꯥꯏꯕꯁꯤ ꯗ꯭ꯔꯣꯌꯤꯡ ꯑꯁꯤ ꯅꯝꯂꯛꯂꯤꯕ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯁꯤꯝꯖꯥꯅꯁꯨ ꯚꯥꯞ ꯇꯥꯔꯛꯂꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯤꯝꯖꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯝꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯝꯕ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯁꯤꯝꯖꯥꯅꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯡ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯕꯣꯝ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯁꯥꯅꯅꯕ ꯊꯕꯛꯁꯤꯡ ꯇꯧꯔꯝꯂꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯦ ꯁꯤꯝꯖꯥꯅ ꯍꯪꯂꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯦꯅꯦ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯈꯨꯝꯂꯛꯏ ꯑꯩ ꯈꯪꯗꯦ ꯑꯩꯅꯁꯨ ꯃꯥꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯑꯈꯪꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩ ꯅꯪꯒꯤ ꯅꯌꯥꯝꯕ ꯔꯦꯅꯦ ꯑꯗꯨ ꯑꯅꯧꯕ ꯊꯕꯛ ꯑꯃ ꯄꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯁꯤꯟꯊꯥ ꯑꯃ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯈꯪꯏ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯇꯥꯟꯅꯔꯤꯕ ꯄꯥꯟꯗꯝ ꯑꯁꯤꯕꯨ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯄꯩꯁꯥ ꯀꯌꯥꯁꯨ ꯊꯥꯗꯕꯤꯈꯤ ꯇꯧꯕꯇꯕꯨ ꯃꯃꯩ ꯊꯪꯗꯗꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯔꯨꯜ ꯆꯂꯥꯏꯕ ꯍꯧꯔꯛꯂꯦ ꯃꯥꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯈꯨꯠ ꯊꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯧꯍꯟꯕꯁꯨ ꯍꯧꯔꯛꯂꯦ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯂꯤꯗꯔ ꯑꯃ ꯑꯣꯏꯗꯨꯅ ꯌꯦꯡꯁꯤꯟꯅꯕꯒꯤ ꯁꯤꯟꯐꯝꯁꯨ ꯑꯩꯉꯣꯟꯗ ꯍꯥꯞꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯗꯦꯚꯤꯜ ꯑꯃ ꯑꯣꯏꯔꯝꯂꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯗꯤ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯒꯅꯤ ꯃꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯝꯂꯤꯕ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯒꯤꯗꯤ ꯂꯣꯏꯈ꯭ꯔꯒꯗꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯒꯅꯤ ꯃꯁꯤꯗ ꯋꯥꯠꯁꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤꯗꯃꯛꯇ ꯕꯣꯝꯁꯤꯡ ꯊꯥꯗꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯅ ꯕꯣꯝ ꯑꯗꯨ ꯀꯗꯥꯏꯗ ꯊꯥꯗꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯇꯥꯛꯂꯣ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯃꯇꯝ ꯑꯁꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯁꯨ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯝꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯌꯥꯕ ꯈꯨꯗꯝ ꯑꯃꯠꯇ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯂꯝꯕꯤ ꯑꯃꯈꯛꯇꯪ ꯂꯩ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯝ ꯂꯩꯔꯤ ꯍꯥꯏꯔꯝꯂꯒ ꯔꯤꯚꯣꯜꯚꯔ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯥꯒꯤ ꯃꯀꯣꯛꯇ ꯅꯝꯂ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯥꯒꯤ ꯅꯣꯡꯃꯩ ꯁꯠꯇꯣꯛꯅꯗꯨꯅ ꯀꯥꯁꯤꯗ ꯆꯪꯁꯤꯟꯅꯔꯛꯂꯦ ꯍꯧꯖꯤꯛ ꯁꯔꯂꯣꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕꯁꯤ ꯃꯈꯣꯏꯅ ꯍꯥꯠꯄꯅꯦ ꯍꯥꯏꯅ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯦ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯁꯤꯡ ꯁꯨꯡꯕ ꯍꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯤ ꯇꯝꯅ ꯆꯪꯁꯤꯟꯅꯔꯛꯂꯤ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯃꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯥꯗꯗꯨꯅ ꯅꯩꯅꯕ ꯃꯇꯝꯗ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯒꯤ ꯑꯔꯣꯟꯕ ꯊꯣꯡ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯊꯤꯔꯛꯄꯗ ꯊꯣꯡ ꯑꯁꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯊꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯑꯔꯣꯟꯕ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕꯣꯝꯁꯤꯡ ꯁꯥꯈꯤꯕꯒꯤ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯄꯦꯔꯤꯁꯀꯤ ꯑꯣꯄꯦꯔꯥ ꯍꯥꯎꯁꯀꯤ ꯆꯥꯎꯔꯕ ꯕꯣꯔꯗ ꯑꯃꯁꯨ ꯎꯕ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯊꯪꯒꯤ ꯑꯣꯏꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯤ ꯍꯥꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯤ ꯑꯣꯄꯦꯔꯥ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯈ꯭ꯔꯦ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯑꯣꯄꯦꯔꯥ ꯍꯣꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯔꯝꯗꯤ ꯁꯔꯂꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯐꯝꯁꯤꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯆꯤꯡꯅꯕ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝꯁꯤꯗ ꯕꯣꯝ ꯊꯤꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤ ꯑꯁꯤꯁꯨ ꯂꯩꯔꯝꯂꯦ ꯇꯧꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯔꯂꯣꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯅꯥꯊꯩꯍꯟꯗꯨꯅ ꯆꯠꯍꯟꯅꯕ ꯃꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃ ꯁꯤꯟꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯔꯂꯣꯛꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯦꯃꯣꯔꯤꯕꯨ ꯔꯤꯀꯣꯜ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛꯀ ꯍꯪꯒꯠꯇꯨꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯆꯥꯎꯔꯕ ꯀꯦꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯀꯦꯛ ꯑꯁꯤꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯃꯤꯡ ꯊꯥꯗꯨꯅꯁꯨ ꯌꯥꯎꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯈꯪꯂꯦ ꯕꯣꯝ ꯄꯣꯈꯥꯏꯍꯟꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯣꯄꯦꯔꯥ ꯍꯥꯎꯁ ꯑꯁꯤꯗ ꯅꯠꯇꯦ ꯊꯪꯅꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯄꯟꯊꯕ ꯇꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯕꯣꯝ ꯄꯣꯈꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯁꯤꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯨꯟꯅ ꯊꯤꯒꯠꯂꯝꯃꯤ ꯑꯁꯨꯝꯅ ꯁꯔꯂꯣꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯃꯗꯨꯗꯤ ꯊꯣꯛꯍꯜꯂꯝꯂꯤꯕ ꯕꯣꯝ ꯕ꯭ꯂꯥꯁ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯕꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯃꯗꯨꯗꯤ ꯃꯐꯝꯁꯤꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅ ꯈꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯑꯜꯐ꯭ꯔꯦꯗ ꯃꯦꯟꯍꯥꯔꯠ ꯍꯥꯏꯅ ꯀꯧꯏ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯥꯔꯝ ꯐꯦꯛꯇꯔꯤ ꯑꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯣꯡꯃꯩ ꯕꯣꯝꯅ ꯆꯤꯡꯕ ꯁꯥꯕ ꯐꯦꯛꯇꯔꯤ ꯑꯃꯒꯤ ꯃꯄꯨꯅꯤ ꯃꯁꯤꯕꯨ ꯃꯣꯔꯤꯌꯥꯔꯇꯤꯅ ꯍꯥꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯦꯛꯇꯔꯤ ꯑꯁꯤꯕꯨ ꯃꯨꯜꯂꯒ ꯃꯣꯔꯤꯌꯥꯔꯇꯤ ꯃꯁꯥꯃꯛꯅ ꯃꯄꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯐꯝꯁꯤꯗ ꯑꯜꯐ꯭ꯔꯦꯗ ꯃꯦꯟꯍꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯔꯤꯕꯁꯤꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯁꯤꯕꯅꯤ ꯇꯧꯕꯇꯕꯨ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯑꯃ ꯁꯤꯕꯁꯤꯒꯤ ꯃꯔꯛꯇ ꯑꯜꯐ꯭ꯔꯦꯗ ꯃꯦꯟꯍꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯟꯁꯅꯨ ꯍꯥꯏꯅ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯑꯜꯐ꯭ꯔꯦꯗ ꯃꯦꯟꯍꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯄꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯆꯥꯎꯔꯕ ꯑꯥꯔꯝ ꯐꯦꯛꯇꯔꯤ ꯑꯃꯒꯤ ꯃꯄꯨꯅꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯀꯝꯄꯅꯤꯒꯤ ꯆꯥꯎꯔꯕ ꯁꯤꯌꯥꯔꯒꯤ ꯁꯔꯨꯛ ꯑꯃ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯂꯩꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯤꯔꯕꯅꯤꯅ ꯆꯥꯎꯔꯕ ꯁꯤꯌꯥꯔꯒꯤ ꯁꯔꯨꯛ ꯂꯩꯈꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯀꯝꯄꯅꯤꯒꯤ ꯃꯄꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯐꯝꯁꯤꯗ ꯀꯝꯄꯅꯤꯒꯤ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯁꯔꯂꯣꯛ ꯍꯣꯝꯅꯁꯨ ꯈꯪꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯣꯛꯂꯛꯂꯤꯕꯁꯤꯅ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤ ꯑꯁꯤ ꯖꯔꯃꯅꯤꯗ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕꯒꯤꯗꯃꯛꯇ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯁꯔꯂꯣꯛ ꯍꯣꯝ ꯑꯃꯗꯤ ꯁꯤꯝꯖꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯖꯔꯃꯅꯤꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡꯂꯤ ꯇꯧꯕꯇꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯕꯣꯝ ꯕ꯭ꯂꯥꯁ ꯑꯗꯨꯗ ꯖꯔꯃꯅꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯐ꯭ꯔꯥꯟꯁ ꯑꯃꯗꯤ ꯖꯔꯃꯅꯤ ꯑꯅꯤꯒꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯤꯕ ꯂꯝꯕꯤꯁꯤꯡꯗ ꯑꯥꯔꯃꯤꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯕꯒ ꯂꯣꯏꯅꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯎꯄꯥꯏꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯖꯔꯃꯅꯤꯗ ꯃꯈꯣꯏ ꯂꯥꯛꯄ ꯉꯝꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯂꯤꯕꯁꯤ ꯇꯝꯊꯤꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯥꯔꯤꯕ ꯐꯦꯛꯇꯔꯤ ꯑꯗꯨꯗꯅꯤ ꯍꯥꯏꯔꯤꯕ ꯐꯦꯛꯇꯔꯤ ꯑꯁꯤ ꯍꯥꯟꯅꯗꯤ ꯑꯜꯐ꯭ꯔꯦꯗ ꯃꯦꯟꯍꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯄꯨ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯅ ꯃꯄꯨ ꯑꯣꯏꯈ꯭ꯔꯦ ꯁꯤꯝꯖꯥꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯇꯣꯛꯇꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯔꯦꯅꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯖꯔꯃꯅꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯤꯡꯅꯕ ꯐꯥꯎꯖꯩ ꯍꯧꯖꯤꯛ ꯁꯔꯂꯣꯛ ꯍꯣꯝꯅ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯥꯅ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯠꯁꯟꯗ ꯍꯥꯏꯔꯛꯏ ꯑꯅꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯣꯐꯤꯁ ꯑꯃ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯅ ꯄꯤꯔꯤꯕ ꯆꯦꯁꯤꯗ ꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯥꯏꯀ꯭ꯔꯣꯞꯁꯇ ꯇꯦꯂꯤꯒ꯭ꯔꯥꯝ ꯇꯧꯈꯣ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯠꯁꯟꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯊꯥꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯁꯔꯂꯣꯛ ꯍꯣꯝꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯐꯝ ꯑꯣꯏꯔꯤꯕ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯥꯎꯔꯕ ꯇꯝꯊꯤꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯂꯣꯟꯅ ꯃꯐꯝꯁꯤꯗ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯦꯕꯥꯁꯇꯤꯌꯥꯟ ꯃꯣꯔꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯔꯂꯣꯛꯇ ꯅꯣꯡꯃꯩ ꯅꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔꯂꯣꯛꯀꯤ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯋꯥꯟꯊꯍꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯐꯝꯁꯤꯗꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯃ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯅ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯔꯂꯣꯛꯇ ꯍꯪꯉꯤ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯊꯥꯈ꯭ꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯕ ꯑꯣꯏꯕ ꯃꯤꯆꯦꯜꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯕꯗꯤ ꯑꯥꯏꯟ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯔꯒ ꯅꯪꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯑꯃ ꯂꯤꯡꯈꯠꯄꯅꯤ ꯑꯁꯨꯝꯅ ꯅꯪꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯅ ꯑꯃꯅ ꯑꯃꯗ ꯁꯥꯎꯅꯅꯕ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯅꯗꯅꯕ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯅꯤ ꯑꯁꯨꯝꯅ ꯇꯧꯍꯜꯂꯒ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯂꯥꯟ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯅꯤ ꯅꯪꯒꯤ ꯁꯤꯡꯂꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯇꯝꯊꯤꯔꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯂꯦ ꯍꯥꯠꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯥꯎꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯡ ꯑꯗꯨꯕꯨ ꯅꯪꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯦ ꯍꯧꯖꯤꯛꯇꯤ ꯀꯣꯇꯟꯒꯤ ꯁ꯭ꯇꯤꯜꯒꯤ ꯑꯃꯗꯤ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯀꯝꯄꯅꯤ ꯀꯌꯥ ꯅꯪꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯇꯝꯊꯤꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯕꯣꯝ ꯅꯣꯡꯃꯩꯅ ꯆꯤꯡꯕ ꯁꯥꯐꯝ ꯑꯣꯏꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯅꯪꯅ ꯂꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯁꯣꯛꯄ ꯅꯪꯕꯗ ꯌꯦꯠꯀꯗꯕ ꯚꯦꯟꯗꯦꯖꯇꯒꯤ ꯍꯧꯔꯒ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯁꯥꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯅꯪꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯂꯣꯏꯅ ꯆꯂꯥꯏꯔꯕꯅꯤ ꯃꯔꯨꯑꯣꯏꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤꯒꯤ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛꯁꯤ ꯍꯦꯟꯒꯠꯍꯟꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯋꯥꯔꯜ ꯋꯥꯔ ꯑꯃ ꯊꯣꯛꯍꯜꯂꯕꯗꯤ ꯅꯪꯒꯤ ꯄ꯭ꯔꯣꯗꯛꯁꯤꯡ ꯑꯁꯤꯒꯤ ꯁꯄ꯭ꯂꯥꯏ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯅꯪꯅ ꯅꯪꯒꯤ ꯑꯣꯏꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡꯁꯤꯡ ꯆꯠꯊꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯍꯜꯂꯦ ꯂꯩꯕꯥꯛ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯁꯥꯎꯅꯍꯟꯗꯨꯅ ꯂꯥꯟ ꯊꯣꯛꯍꯟꯅꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯁꯔꯂꯣꯛꯅ ꯆꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯁꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯆꯥꯎꯔꯕ ꯑꯀꯣꯟꯕ ꯌꯣꯠꯆꯩ ꯑꯃꯅ ꯁꯔꯂꯣꯛꯀꯤ ꯊꯕꯥꯛꯀ ꯊꯤꯜꯂꯕ ꯃꯇꯨꯡꯗ ꯃꯊꯛꯇ ꯆꯤꯡꯈꯠꯇꯨꯅ ꯌꯥꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯔꯤꯌꯥꯔꯇꯤꯅ ꯍꯪꯂꯤ ꯅꯪꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯊꯥꯈ꯭ꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯍꯥꯏꯗꯨ ꯍꯧꯖꯤꯛ ꯁꯔꯂꯣꯛ ꯑꯁꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯤꯡꯊꯤꯅ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯇ꯭ꯔꯦ
Masing matungda Sherlock si laymay taadun lere. Asum leringay Professor Moriarty na magi manakanak na sangsilalaga amuka sunakong miya hanglare. Matang sa Sherlock na hayri ay na telegram takribadu ay iyamba microbes tani haydun. Aduga nakalamada ulalibu si Dr. Watson ni masu factory si manung sangsilagri. Adubu Moriarty gi achet pa khongburu emo oiriba Sebastian Moran haribu dupas na mangon lumduna no makeup na honari. Sebastian haribu dupas si hana army da thabak tormani. Mahag si lanmi singi manakta no makeup da khwaidagi khutchumba misakamani. No makeup na duna lantheng na bagi thabak tadi Sebastian haribu dupas si maiti ba piba ngamgadaba kanasu leiti. Hojik Dr. Watson si lengba yadana marumam da leikre. Mana khajitang lengba Sebastian haribu dupas na no makeup si lai. Hojik Watson na yenglakpa matamda magi manakta chawrba top ama leiramle. Sebastian haribu nupasna leribasi lighthouse oibo wanglaba tawar magi bathakdani masigi tawar sibu em yengduna magi manakta leriba chawrba top si kapsina basem chakre top isna em lawre khangmudagi Sebastian haribu nupasi tawar sidigi chongthaduni senkre adu Watson kapsilapa top ki maruna thabadagi chawrba tawar sida panbadagi masi ningkhaiduna tarale aduga Sherlock ku phajinduna thamliba building sing mathaka tasilagle tawar sina nanbadagi Sherlock Holmes amadi Professor Moriarty su manungsda leikre mafamsida Dr. Watson changchilaktuna Sherlock pu singthokhtuna kallaga pukre masing matungda Sebastian haribu nupasi sangchilaktuna Professor Moriarty bu su manungsdagi singthokhtuna kalle hojik Sherlock ki kangbu si senthorok matamda Professor Moriarty gi yamlaba lanbi singa tanrak peleptri Sherlock asti shokpuduna maram oiraga magi sagal nam si lengba yadre mana su khut oi sina duna nongoi ka pelepte asumna nongoi kapna kamduna senthorok bana jungle gi lambi phauduna makhoi hingnana ba yamna kan senthorokli adu mafam sida Professor Moriarty gi lanbi singsna powerful oirba khusukulai sing kapsilaktuna makhoi bhana na bhonari mataw sumna senthorokpuna train nama lakpudagi masida chongkhatuna makhoi yawra hore asun makhoi siningchita hinghowe train manung asida Dr. Watson na masagi asopusing si yatum sina dunu pholi aduga Sherlock ki haksang gi phibam se asum sum sokchilagli simjagi tapakta mahak tumdun leiri asuma leiramatagi mahak shor hon khidre simjana yam pakhatpaga loina hairi mahak sikarino matawkhre pa soidani siragani haiduna Dr. Watson na magi tapakta namduna shor holana ba honarami adu mai paktre masdigi masu upai leituna kablami asuma leiramatagi mahak na kariguma manisingale madudi mamangda Sherlock na mangon hida mutkhibani masigi hida si Sherlock masakna puthokiba mioi ba amadi sasingi stamina hengatna ba hida ama puthokibadu nisingale masigi hida si mamangda Sherlock na mangon da pirakhibani masibu lokthokuna Sherlock ki thabak thinjinduna kapsille masigi khanguduna Sherlock si mikap thorle asumna Sherlock na mu hingbasida Watson si yamna haraujarami madi mafamsida leiriba mioi sing si loina ngaknare masigi matungda makhoi myam punsiduna Professor Moriarty na makhata na satharkadaba thawong singi maramda khanaduna watanari hojik Sherlock na magi wakhalo lamu puthorle Switzerland hariba mafam sida peace summit ama pangthokadari hariba mafam sida Professor Moriarty na magi bomb plan tawduna government paibada yauriba mioi singbu loina hatkiba yai haiba wafam simana phongdolami masdigi makhoina Switzerland chatna bi warep si lawkhre masigi matungna makhoina satlibasi Sherlock Holmes gi mayam boiriba microbes hariba nupasi manaktani manga leiribasi Switzerland dani hojik Dr. Watson na microbe ta hangli leibak kya gi ambassador sing prime minister sing amadi president sing punduna peace summit ama pangthokani haina leiriba sida haibadi shanti gi wari sanana bagi damakta pangthokani haina leiriba mi phamasi nangna kari gi damakta thingdriba asuma Dr. Watson hairiba gi maramdi ngasai mamangda makhoina telegram thakhibadu hairiba peace summit gi mi phamasi thingu haina phongdokpaga loina na thakhibani adu mafamsi yorlaba matamdadi peace summit ki mi phamasi pangthokna bagi damakta sem saduna leiramasi uda ngakpaga loina na Watson na hangmani masida microbe na hairai nakhoina tharakhiba telegram gi warol adubu aigi senior officer du khusina khibani tawudabu aina telegram gi warol pisil luriba officer du gi advisor oin leiribasi Professor Moriarty haribu nupa adunani Moriarty haribu nupa si power se adukimati kankhre madi leibak asiga prime minister ga phawa khangni sanaba misaka ma oiribani aduna ikhoina summit asibu thingna bagi damakta phongdok liru wafam asibu mahangna cancel torkhibani hojik microbe ma khatara i nakhoina haribu wafam sing asibu de ai loina thajare tawudabu Professor Moriarty haribu nupa asina pithribi gi lanja oma thokhan nabagi damakta sem sari haibu wafam asda nakhoina matik chaba praman piba ngamgadabani natrabade aina nakhoi gi damakta matek amata pangba ngamloidori haiba wafam sisu phongdoli Watson hairai Moriarty haribu nupa si ama tamthiba misakamani masida sunatana mahak si yamla singma misaka masuni mahanga tawkhiba thabak sing asigi sakhi oiba yaba kariguma khutam amata thamlamloi aduna magi maramda khangnaba hona bai basi awabagi masakni ai wakhalda singnaba malai madudi peace summit asigi manungda bomb blast amata thokloi karigumba mafam aduda bomb pokhain batarbadi masing yamlaba ambassador kya mafam aduda soidani siragani adorabadi bomb pokhaibada sikriba ambassador sing adugi leibak sing adu ambatoina bisang chungsin akhini asumno oirakadaba thawong asi Professor Moriarty na pamlabloi mana pamlibadi leiba amaga gi marakta nungsinaba leitana lan soknaba aduni asumna hainarakpasida Sherlock na hairai mafam aduda bomb blast amata thokloi mafam aduda oigadoribasi suknagi mi amakakbo hatpagi thawdogasini aduga aina khanbagi matunginadi mafam aduda mi hatpo oina lakadoribasi simjagi mayambo oiriba rene haribu nupa aduna soidana oigani asumna magi wafam asi puthorakpadagidi makhoi myama tawgadaba thabak asi hojikti khangle madudi peace summit asi manungda makhoina thigadoribasi simjagi mabung oiriba rene haribu nupa asibuni haibasi
तबुदबु याम लुरिबो वफमदी रेने हारिबो नुपा असि माइथोंग असि मागी हानगी लेजरिबो माइथोंग दु ओइद्रबनी अतोप सकलोन अमदा होंख्रे हाबिसति मखोइ लोइना खंगलबनी मरमसदगी मखोइगी लेजबी पांबै सिनदुना रेने हारिबो नुपा असिना मसक ओलबा मियोय दु थीननबगीदमक्ता मखोइ वारेम नखरे मथंगी सिंदा हुजि उलगलिबसि पीस समिट हाइन खंगनरिबा मीटिंग असदनी Sherlock Holmes कांगबु सिसु मीटिंग इस दलोइन यौसिलगले मीटिंग असि मनुंग यावरिबसि यूरोप की लेबाक सिंग एम्बेसडर सिंग प्रेसिडेंट सिंग अमदि लेबाक सिंग अवांग मथाकी गवर्नमेंट की फम पाइब सिंग सुलोइन यावरबनी अदुग मफम इस द प्रोफेसर मोरियार्टी सुसु लेरिबनी होजिक Sherlock ना हरेई रेने हारिबु नुपासना मी हान नबगीदमक्ता मागी ओइना खुदोंग चाकदब मतम अमा सोइदनी येंगकनी मसी हरमलगा मागी मयाम माइक्रोब्स द ओनसिलक्तन हरेई मफम इस द फोटो सेशन तौगदब लेब्रा मयाम ना हरेई होइस चुम्बी मफम इस द लेरिबा प्रेसिडेंट सिंगा एम्बेसडर सिंगा पुलप ओइना फोटो कापमिनबगी तंजा अमा लौगनी हारिबसि मिनिट कुंथानी पानी मतुंग सोइदना नंग हारिबा फोटो सेशन अदु चथरगनी असुमना हारिबसि Sherlock ना खंगले मखोइदा हुजिक लेरिबा मतम सि सुकनगी मिनिट कुंथानी पानी खक्तंग आइरे हाइबसि मफमस्ते लेरिबे एम्बेसडर सिंग इस द Sherlock Holmes मुन्मुनि येंगबा होरले मचनुपि ओरिबा सिमजानसु मयामबगी मोंग मतौ अमदि सक्तम मानबा मियोइ सिंगबु मुन्मुनि येंगबा होरे तबुतबु प्लास्टिक सर्जरी तौथोखरबनिना रेने हारिबु नुपा असि मखोइना लाइन खंगबा ngamdre रेनेबु प्लास्टिक सर्जरी तौखिबा डॉक्टर असि फिल्मसिगी होरकपदा डॉक्टर होप मेंस्टल कौबु नुपा अमा उठखिबा दुनि ममांगदा बॉम्ब पोखाइदुना सिगे तौबदा Sherlock ना कनबिखिबा डॉक्टर अदुनि तबुतबु Sherlock तगी नाथोक्तुना चेनखिबा मतुंगदा पॉइजन ना मरम ओइदुना सिदुना लेरमखिबा डॉक्टर होप मेंस्टल हाइबा नुपा अदुना रेने हारिबा सिमजागी बबुंग असिबु प्लास्टिक सर्जरी तौदुना मियोय मगी माइथोंग दोलहनखिबनि होजेक डॉक्टर वाटसन अमदि सिमजादा रेने हारिबा नुपा असिबु थीननबगीदमक्ता Sherlock ना थबक सिसिनारे अदुगा Sherlock ती होल सिगी मपान थोखरे अदुगा चेमा इदुना प्रोफेसर मोरियार्टी बुसु मपान थोलनबगीदमक्ता मी थादुना कौथोहलुरे असुमना होल सिगी मपान मखोय अनिसि चेस की मसाना मगीदमक्ता Sherlock ना मंगोंदा चैलेंज तौरे मतौसुना Sherlock Holmes अमदि प्रोफेसर मोरियार्टी ना मखोय मखोयगी ओबा कोक थाददुना अमदि वारी वाताई सु साना सानादुना चेस की मसाना सिबु याम सेक्शन सानरी अदुगा नाकलमदना मीटिंग तौरिबा कासदना फोटो सेशन की मतम असि यौदुना फोटो कापनबगीदमक्ता सेम साखरे सिमजा अमदि डॉक्टर वाटसन ना रेनेबु मसक खंगनबगीदमक्ता यामना कना थीरी तौदुबु मखोय उपाय लेद्रे मसदगी डॉक्टर वाटसन ना मागी ओबा आइडिया अमा पुथोरले वेटर अमना पाइरिबा ड्रिंक हाफ प्लेट असिबु माना लेमाइदि इंथारे असुम लेमाइदा ताबसदा मफमसदा लेरिबा मयामसिना लेदुनि येंगदरले असुम वाटसन तौरिबगी मरमदि मफमसदा थोलिबा रिएक्शन खुदिमक्ता रेने हारिबु नुपादुन सारिबा मिसक अदुनदि रिएक अमता तौरलोय मसिगी मरमदि महाक्ति एक्टिंग तौरिबनि माना तौरिबा एक्टिंग अदुबु मानबो होनदुना लेरिङै मतमदा अतोपना करी तौरकली हाइबसि वाखल अमता मंगोंदा चंगलोय मरमसिना थोलिबा थौदो असिबु मयामसिना लेदुनि येंगदरप मतमदा एक्टिंग तौरिबु नुपादुनदि थौदो असिदि येंगलक्लोय हाइबसि डॉक्टर वाटसन खंगदुना लेरबनि मतौसुमना ग्लासिंगसिना लेमाइदा ताबदा मफमसदा लेरिबसिंग असि खंबगा लोइना लेदुनि येंगदरले तबुदबु रेने हारिबु नुपासना सकलो लौदुन लेरिबु नुपासिदि माना तौजरिबा एक्टिंग द लुपतुन लेरिबनिना मागी अकोइबदा करी थोगली हाइबसि माना खंगजदे मरमसदगी माना ममाइ फावबु लेदुनि येंगलक्ते असुम तौबसिदि सिमजाना खंगले मदुदि मागी मयामबसि मफमसदा लेरे हाइबसि मसदगी पंथदना मागी मयामबगी मनाक्ता संगसिनरा हाइरई नंगा तौरिबसि करिनो असुम तौगनु नंग हुजि ऐगा लोइना सटख्रसि अदुबु रेनेना हाइरई नंग इबु ngapiu मसि हाइरमलगा माना नोंमै सतोरक्तुना कनागुम्बा मता कापके तौई तबुदबु डॉक्टर वाटसन चोंगसिलक्तुना माबु नमसिनदुना थमख्रे असुम तौबदगी मफमसदे रेनेना कनाबुसु हातपा ngamhौद्रे हौजिक्ति प्रोफेसर मोरियार्टी नि यातुना थमलबा प्लान असि कायरे हाइबदि रेनेना कनाबुसु हातपा ngamhौद्रे तबुदबु ngasai ainasu हाइजेख्रे मखोइगी थबक थौरम सिंग सिगी साखी ओइबे याबा करिगुम खुदम अमता थमलम लोय हाइबदु हौजि हॉल सिगी मनुंगदा सेबास्टियन मोरेन हाइबु नुपासिसु लेरिबनि मागी मखुत्ता वॉकिंग स्टिक अमा पाइरि मसदगी अपिक पिन अमा कापथोरक्तुना फादुनु पुरिबा रेनेगी हक्चांग युहलमि मसदगी खुदक्ता महक सिरे यामथुना डॉक्टर वाटसन सु सेंसिलै अदु माना रेनेबु कनबा ngamhौद्रे अदुगा नाकलमदना Sherlock Holmes गा प्रोफेसर मोरियार्टी गा सि सेस सानदुन लेरिबनि मीटिंग चथरिबा हॉल गी मनुंगदा ओइरिबा सिचुएशन गी मरमदा मखोय अनिसु लोइना खंगी हाइबदि रेनेना कनागुम्बा अमतसु हातपा ngamhौद्रे हाइबसि मोरियार्टी मसामक अमदि Sherlock Holmes सु खंगलिबनि होजेक मोरियार्टी ना हाइरई अइना तौरंबा प्लान अमबुदि नंग होजिक थुगाइदुना मांगहनख्रे तौबुदबु नंग माइ पाकले हाइबदि यारोय अइगी फमदा लेरिबा बैंडेज सिंग नोंगि मरु सिंग अमदि यामलबा पैसिनदुना थमलिबा पोचै सिंग सिबु लेरिबा मियामसिना दरकार ओइबगी चांग असदि कैदोंनुंदा हंथहनबा ngamloy हौजिकसु सोइदना अइना पृथ्वीगी लांजाव अमा थोखनबा ngamननबगीदमक्ता प्लान याखिनी असुमनो ओइहनबा ngamनबगीदमक्ता अइगी इफमदा लन वाते मसिंग यामलबा पैसा लन थुम मरांग काइना अइगी इफमदा लेरि हाइना फोंदोली मस्तगी Sherlock ना हाइरई नंगी मसिंग यामलबा लन थुम अदुदगी खरा मखैदे हुजि हंथरबनी मसी हाइरदुना ममांगा थोखिबा वारिसिंग हंगतुना Sherlock ना हाइरई नंगा लेक्चर पीखिबा क्लास के आमदा अइगी सकफमबु लोसिलगा यावखिबनी मतमदुदा नंगी फुरी खाउदा अंगांग मचुगी डायरी माइना उखी हाइरिबा डायरी सिन नंगना मतम सुपुदा सुक्था थादोक्तन लेबसु अइना उइ मसिबु फंगनबगीदमक्ता अइना कयारक होनखरबनी अदु माइ पाखिदे नंगना हेक हेक खुनुसिंगदा मचिंजाक इनबुतसु अइना उइ मतमदुदा नंगा डायरी सि पुथोक्तुना हेक हेक पाबा मदि इसिनबगी थबकसु तौइ अइना खली मसिंग यामलबा लनथुंगी मपु ओइरिबा नंगसी करिगुम्बा कदाइदनो मदि सोइदना लनथुमसिंग असिगी मरमदा इसिनबा मफम अमदि लेरंगनी हाइदुना नोंगमा नंगना इबु ओट नैरका फुदुना वाहंग हंखिबा मतमदा अइगी नाकोंग म्याथ चंगसिलक्तुना नंगना हंखिबनी नंगा टेलीग्राम थाखरिबदु कनादनो हाइना
aina nangi nakomya da haiki madu aigi iyamba da thabani haiduna tawudabu nangi phuri khawdi yauriba angang mamuchu gi diary adubu aina purakhiba duplicate oiba diary amana mahut sindokibani matungda nangi diary sibo aina hangdoktuni yenglu matamdadi iramliba khudimang asi code sinaduna ibo iramle maram asidagi nangna iramliba khudimang asi aina khangba ngamdre tawudabu aingonda idea ma lakhi aina ahanba nangi office ta lakpa matamda lyric ama aina thengnaki madugi lyric adu sinaduna nangi diary de iramliba code khudimang adu aina decode tawba ngamle asumna code sing asibu decode tawba ngamkhrabani na Dr. Watson gi nupi oiribi London da laribi Mary gi mafamda thadru khangan khibani asuma tawudagidi Mary na Inspector Lestrade ki mateng lawraga Moriarty gi aron mamong da paisinduna thamliba lanthum sing asibu phagat pangam khibani aduga makhoina phagaliba yamlaba lanthum sing asibu war widows haibadi land ma puroiba sikraba nupi sing amadi mama mapa leitraba angang sing gi leifam oiriba orphan home sing da loina yen thokre asumna harapkasta Professor Moriarty si shauning bada loikre aduga mafamista makhoini si lepna machinna hai duna ses hanaba leptri asumna sanarliba ses makhala sida Sherlock Holmes na Professor Moriarty bu maikhiba pikre hojikti Professor Moriarty si shauba asum hengalagle mangna hairai mafamista aigi thabak sing asina hek loibaga madugi matungda aina tawgadaba hanba thabak asi Dr. Watson amadi magi nupi oiribi Mary bu hananabagi damakta lalong sing yatpani jengbada akibagi masak oiraba misi aduni aina makhoida sathaga dawribasi matangasna makhoi ani sanari bu wafam stegi khangle makhoi ani si hojikti khut thanaraka dawre haibasi aduga mayamda karigum wafam matang nising hanjaramge Sherlock Holmes na kanaguma miyoy singe hek fight tawna tarabadi mana karamba step sing chathagani mataw karamna mi adubu phugani haibagi matangda mangjongna na vision sing uthokpani aduga chathagada step sing adugi hana calculation ya thokpani hariba mong sing aduga chap mana mong da mafam sidasu Professor Moriarty bu mataw karamna phugadagi haibisigi matangda mana hana dagi vision ama calculate tawduna thamle adubu tawgadaba thong sing simana adum holakpa matamda mana Professor Moriarty bu maithiba piba ngamdaro haibisi masana khangjari masigi maramdi Professor Moriarty hariba nupasi boxing champion amani madugi sumathakte yamna singba yama tamthiba misak amusu oiribani aduga amana tanjasta Sherlock Holmes gi sagan nama shokna maram oiduna khut namadi lengba yaduduna leiribani maramasna Sherlock na Moriarty bu maithiba piba ngamloi haibisi masana khangjai aduga Sherlock na tawkhriba thong aduga chap manana Professor Moriarty hariba sisu mana tawgadaba thabak sing asigi mangjongna na vision ama uthokka misak ama oiramle haibadi Sherlock na tawriba duga chap manana mana su mataw karamna Sherlock pu phugadage haibisigi step sing mangjongna na calculate tawduni yengli asumna mangjongna de yengnarakpa matamda makhoi ani na phunaba matamda Professor Moriarty na mai paglani aduga Sherlock na makhoi na leiriba wanglaba mafam asigi makha ta takhini haibisi khangle asuma tawgani haibisi khangbadagi Sherlock na magi oiba idea ama puthorale madudi Professor Moriarty bu kolaga mafam asigi makhoi ani mak tamina duna sikrage haiba wakhala sida sap yungna lepkhre asum hek tawbuga mafam sida Dr. Watson si sangsilakle hojik Sherlock na Watson de yenglamlaba matungda Professor Moriarty bu kondra building asigi takhre aduga mayamna khangadabadi building asna leiriba mafam si chawrba chingambagi mathaktani aduga makhasdana wanglaba mafam asigi tariba ising chaibi ma leiribani hariba ising chaibi sigi mathaktagi Professor Moriarty amadi Sherlock Holmes si makhata pai thakre asum nokhoi ani si mafam sida siminare tawriba thong sida Dr. Watson di thamoi kaiduna lehore masing matungda uliba sinasi Sherlock Holmes gi funeral function gi thoram masini masing yamlaba miyoy singa laktuna Sherlock na leikidaba sida nungai taba phongdokna duna leiri aduga mayam masing marakta khwaidi gena thamoi shokliba si Dr. Watson asini matangi sindana Dr. Watson na typewriter sina duna Sherlock ki maramda wari iri asum wari iduna leiringai mafam sida parcel ama lagle masibu hangdoktuni yenglu matamda shor honbada sina ba device masa ama oiramle mayam da bhap tana ba haijaramge masigi device masa asi Sherlock Holmes gi mayam boir ba microbe ai banu pa asigini masigi machine asi sinarga oxygen chingchinbagi thabak tawbani film asigi mamangi wari da hariba machine masa asi Sherlock Holmes na paikibani mastagi Dr. Watson su khangle Sherlock asi hojik sidri mak hingli haibasi mana hogatuna Mary bu korle aduga hairei masigi parcel asi kanana pirambanu Mary na kumlai postman na pirambani Watson na hangi postman gi saktam oiribanu pa adugi phibam adu mawong matawra masi haibaga loina na kaastigi mahak yama thuna thokre matangsti yamna nokningliba mana kaasigi manungda Sherlock Holmes leiramle mana hujik seliba phizol si film asigi horakpada su sekraba camouflage oiba phizol aduni Dr. Watson gi huini khongge tawi adu mangna khongdana bagi damakta sign tawri masdagi mana hogalak Dr. Watson na iramliba wari asida DN haina hek thariba sigi matungda interrogation mark haibadi ahangba khudam ma thamjilami asuma tawgaloina na fazarba film si matangsta loisille mayamda knowledge oina wafam khara thamjaramge aina ngasi explain tawjariba si Sherlock Holmes gi second part ni masigi matungda third part lakadabani tawudabu namgani haina di lauthokraga hojik phawda third part asi lakhidre adubu Sherlock Holmes gi oiba makha tarak wari gi film sing di adum tholpa lepte 2020 amadi 2022 haibadi handakti ikui kuidringe de su thokraba Enola Holmes haiba film adu Sherlock Holmes gi machanupi oiribi Enola ko bi sida yumpham oiraga puthokpa film ni haiba film sing asigi explanation gi video su soidana puzarake haiba wapam mayam da thamjari
ngasi ai explanation si kam do buge haibadu comment box ta thambiramu aina haibada soikiba lanchiba mati sita yaw matam na mayam dangak piu haibo wafum thamjari video bu like to share to su kaubi ganu matawsuna international movie singi manipuri da explanation tabi na bagi damak ta igi movie story manipur haiba channel su subscribe to biu masigaloina nang sigi video si matang sta loisin jarage sanjit sharma na mayam bu amuk khana kurumjari